mayambu ikok nona khoirumjari ngasisu mayamge nungainabagidamak manipuri horror story amamuk puduna lakchari wari asi hana mangthakta thagasakhri wari asi wandagina 3 phaba pulap collection tawjaraga full story oina amuk thagatsabani horror story asigi maming laija thaja wari asi hingliba amati sikraba kanagumbi amataga mari rejadi aibana wakana sagatcharaga tabiriba singina pothana bagidamakta semjaba warini haujik mayamda khudol tamjari manipuri horror story laija thaja numittu sagol se numitki ayukki pung mapan makhai helaklei tara tarakadore thaja amadi laija makhoi ani assembly yawan nanganaba school tana humak anapi kangna selakli manangkanta keji manga dagi tadraba lairik pik thana yawraba bek amamam suyali makoina school gi get hack jorokpaga assembly haunabagi ben khingakhi laijaga thajaga du classroom da prap chensillaga makhoi gi bek adu thamnaba honai matam adu da thajadu makhong du khongpham chahauduna prap chelaklaga upsenduna tusalli magi mataw adu da mayamna wa noi thajadu ikaibana su loire nabana su kapli tawi noksu nokningi laijana kaino yuda mu khoiramiduna mi loi thokna gre lao as amtang ai khoi khuru se yam nare amtang ai khoba chatpa pha hoitri ba nangna kari gi school kari no ba laija nang wayam ngangning bra ai gi nari se nang lojaro pamjete yare lojaro asumna makhoi ani na ngangnari ngaida makhoi gi miss kalpana du room check tawna bagi lakhi mahanga lakpada laijaga thajaga na wari sanaraga leiramba du da sangchillaga haima nabani di aduda kadoriba ha assembly tawrisi yaruba yadro haiba thoro miss laija se hauji tusan bada makhong si yamna nare na haye adu ma se le jawrasunu aidi assembly yawrage ha kamai tawino ne se yenge asumna hairaga miss aduna laijagi makhong adu yengki matam adu ta laijagi khurutu hubatlaga I kharasu thoklamki sidi kharasu ene fare nangdi lehoro aduga thaja nangdi assembly do yawro hoi miss laija ai assembly yawkhigi ko asumna hairamlaga thajadi assembly yawnopagi school ki lampakta satkhri somda miss aduna office tagi hidak langtha khara lawuraga hidak khara taiki aduga laijagi rumal aduna yasin birami se phajana potharo yam sokpana teda hoi miss asumna haiduna miss kalpana sakhri class aduda laija matomta lehukhi masigi matung assembly loraduna room aduda mi atei su mathang changnaraklei thajana laijada khara pharabro haina hangi laijana khara phare haina khumi asumna matamadu haukhre school gi matam loiduna satra satri punamak magi jumda hanarai laija amati thaja class 9 tamliba mahiroini makhoi ani si yamaluna tinai class aduda masak phajaba lairik haiba amati ngausan lam henbada maming satliba ingau ngaujabini makhoi ani gi pandamdi ngauba kandasu ngaugani lairik su soihalloi fashion su tawni haibasini makhoi ani bu pamjaba ngaujaba school aduda masing yana lei adubu makhoi ani di nuksi nungol gi lamdadi kok thadaramdi asumna laija amadi thajana wari sana asum lakpana makhoi gi yumgi thongal jabaklei makhoi ani si yumthang nabagumbani laijaga thajaga makhoi ani gi yumasi marakta yum ahum khaktamak khallaga lei thaja horen aikhoi lao mimi singju chaseba yajari bema paisa kapta lejatre ngarangda phone recharge ka phita ngari aibu nangonda senpor o haikrabo hoi bema adipami gi madan chajan indi hayeng isama kok tangnabani ha kari kaisu haide asumna hainaraga makhoi ani wa noktuna magi thongalda sangnakhi masedagi thajatu mayum jawtuna mafi maron hongdoklaga sak sari aduga sak toklaga laija hoigi yumda lai matamadu da laijagi mamadu mangolda fi saraga lerami maduda thajana ima laija leitro haina hangi maduda laijagi mamana imungda leikhibani jango asomna hairakpadagi thajadu
ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯗꯨꯗ ꯂꯥꯏꯖꯅ ꯍꯣ ꯀꯅꯥꯅꯣ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯗꯨꯕꯣ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯥꯎꯔꯁꯨ ꯌꯥꯗ꯭ꯔꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯦ ꯍꯥꯏ ꯂꯥꯏꯖ ꯍꯥꯏꯕꯤ ꯊꯌꯦꯛꯅꯕꯤ ꯅꯪ ꯂꯩꯔꯕꯣ ꯈꯪꯅꯦꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯧꯔꯛꯂꯤꯕ ꯃꯊꯛꯀꯤ ꯗꯣꯂꯥꯟ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯐꯛꯇ ꯐꯝꯂꯒ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯦ ꯂꯥꯏꯖ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯎꯗ꯭ꯔꯣ ꯃꯦꯖꯤꯛ ꯇꯧꯗꯣꯏꯅꯦ ꯅꯪꯕꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯗꯥꯏꯅꯦ ꯆꯥꯗꯣꯏꯅꯦ ꯀꯩꯅꯣ ꯑꯉꯥꯡꯒ ꯂꯩꯕ ꯆꯠꯍꯟꯈ꯭रिꯌꯦ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯗꯣꯏ ꯃꯦꯖꯤꯛꯇꯣ ꯁꯤꯒꯤꯅꯦ ꯂꯨꯄꯥ ꯆꯠꯄꯤꯁꯦ ꯁꯤꯒꯤ ꯀꯝꯄꯥꯁꯁꯤꯗ ꯍꯥꯞꯆꯤꯜꯂꯗꯅ ꯑꯗꯨꯒ ꯃꯥꯡꯍꯟꯈꯤꯗꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯍꯟꯗꯣꯏꯕ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯧꯔꯣꯅꯦ ꯌꯦꯡꯒꯦꯅꯦ ꯑꯩ ꯀꯦꯃꯦꯔꯥ ꯅꯝꯃꯛꯀꯦ ꯍꯣꯔꯦꯟ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯒꯦꯕ ꯍꯣꯏꯅꯦ ꯐꯖꯅ ꯅꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯝꯄꯥꯁ ꯑꯗꯨꯗ ꯂꯨꯄꯥ ꯆꯠꯄꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯛꯏ ꯑꯗꯨꯒ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯂꯨꯄꯥ ꯆꯠꯄꯤ ꯑꯗꯨꯗ ꯃꯌꯥꯅ ꯑꯃꯨꯛ ꯆꯤꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯀꯝꯄꯥꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯁꯣꯝꯗ ꯊꯥꯖꯁꯨ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯏꯖꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒ ꯀꯟꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯊꯥꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯊꯥꯖꯁꯨ ꯑꯁ ꯑꯩꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯅꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯒ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃ ꯄꯔꯞ ꯀꯥꯈꯠꯂꯛꯑꯒ ꯂꯥꯏꯖꯗ ꯏꯆꯦ ꯃꯤꯃꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖꯗꯨ ꯅꯣꯛꯇꯨꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯂꯥꯏꯖ ꯊꯨꯝ ꯈꯔ ꯋꯥꯠꯇ꯭ꯔꯣ ꯊꯨꯝ ꯈꯔ ꯊꯥꯛꯁꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯆꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯑꯒ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯗꯤ ꯊꯥꯛꯀꯅꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯥꯛꯇ꯭ꯔꯗꯤ ꯌꯥꯗꯕꯤꯗꯣ ꯇꯧꯅꯨ ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯄꯨꯔꯥ ꯍꯤꯔꯝꯕꯤꯅꯤꯍꯦ ꯑꯁ ꯍꯤꯔꯝꯕꯤ ꯀꯥꯏꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄ꯭ꯔꯃꯥꯟ ꯇꯧꯐꯝ ꯂꯩꯔꯝꯃꯔꯣꯏ ꯍꯣ ꯊꯨꯅ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤꯗꯤ ꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯅ ꯊꯕꯛ ꯂꯥꯛꯇꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯖꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯃꯥꯅ ꯑꯍꯟꯅꯤ ꯉꯁꯥꯏ ꯃꯤꯃꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥꯅꯤ ꯑꯗꯨꯒ ꯊꯥꯖꯒꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯑꯗꯨꯒ ꯊꯥꯖꯒꯤꯅ ꯃꯥꯅ ꯑꯇꯣꯟꯕꯤꯅꯤ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ ꯂꯩ ꯃꯈꯣꯏ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯀꯌꯥꯁꯨ ꯇꯧꯅꯩ ꯊꯥꯖꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯊꯥꯖꯒꯤ ꯃꯕꯨꯡꯅ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯊꯥꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯥꯖꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯏꯀꯥꯡ ꯀꯥꯡꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯧꯅꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯟꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯧꯅꯁꯨ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯍꯌꯦꯡ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯥꯖ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯨ ꯃꯐꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯂꯥꯏꯖꯒ ꯄꯨꯟꯅ ꯆꯠꯂꯝꯃꯤ ꯑꯇꯣꯞꯄ ꯃꯤ ꯑꯇꯩꯁꯨ ꯆꯠꯂꯤ ꯃꯐꯝ ꯑꯗꯨ ꯁꯥꯁꯨ ꯁꯥꯗꯦ ꯏꯪꯁꯨ ꯏꯪꯗꯦ ꯌꯥꯝꯅ ꯏꯪꯅ ꯃꯤꯌꯦꯡꯅ ꯉꯥꯜꯂꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯖꯕ ꯎ ꯋꯥꯅ ꯇꯥꯝꯅ ꯍꯧꯔꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯊꯥꯖꯒꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯊꯥꯖꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯊꯣꯡ ꯑꯃ ꯂꯥꯟꯗꯨꯅ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯃꯔꯤ ꯆꯠꯈꯤ ꯊꯥꯖꯁꯨ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯔꯞ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯥꯟꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ
ki haiduna adumak lehauki masidagi thajatu asomgi wangma yaukhri mahakna torban da leplaga laijabu kanna kauki masidagi thajatu mikap thoraklei matam aduda mahak masa adu yamna kiki aduga karimangno hojikidudi haina murum soli masidagi mahakna pung yenglubada nungalamdai pung ahum taramlei noksung nandore haiduna mahak tumdri phone adu yenglaga adum leiri asomna matamdu haukhre nongsu fajana ngale thajadu mamai mamit tathoklaga tuition lai laijasu lakli makoi ani thonga da thingaduna punna tuition maphamda lakli lambida chatna thajana ngarang magi mamangta thokibe singadu laijada tamki maduda laijana adudi yam phataba mangne amuk tumaga mangdo namsin khoyadro as aidi kiduna dum tumdre asomna laija amadi thaja wari sana lakpana makoi tuition mafam jawri masidagi makoi atei mayamaduga punna tuition hauki tuition loraga yumda halaklei aduga school lamuk chatki numittu thajagi mamayadu kaya haining harau tabagum tauki maduda laijana thaja kaidorage ngasidi nang hankhaiga iman manadira laija aisi ngasidi isasi kino mai tawi lakong sina marol lama mi kapna lawno baki makol da tai kaino haisibo adudi ngasai na hayadro yumda halasiro ai oja da hainabige yalida yam kana nungai tab natiba asumna wari sanaduna matamasum haukibana school choti tharaklei lajina thajabu yum phawba thinjin biram laga lajasu yum lomda hankrei numit adugi numida waramda thajadu laija khoigi yumda lai mahanga lakpada laija khoigi yumdu laija natana mi kanamata leiramdi matamaduda laijana thaja kaino nasangam de haraga kaidore amu laidubo aisu noida lakhe toromire ho lakpaga yadrabo haisibo isa khara nugaire adugi laine naba haiba minati ni karino pureiduna siro imga yengsi lao hoine bongo weramdane ne pukjai jai yani ko asomna wari sana makoi ani laija hoigi mathakki marang mimi singju sakiba tran aduda kaklai masidagi makoi ani phamduna wari sanai maduda laijana thajana porokliba pot adu karino yengsi haiduna yenglubada laphoi werami maduda laijana sidi laphoi ne askara deno haunida hauni nanga laphoi da chopa sidi ba rahulna laija pamugumani astaning de sabirai man madugi wado pasilakanu thuk lawe ba laija hai swai bani yabri khodana mana nangbu yam pamjabani ko yara se du wado ai ima koroke laphoi su ubata mati yam harau jarani asi hairaga mama bu kanna kauki matamadu da thajana ngai khune noi ma do hore lakpata khangpre khanganse noi ma na khangbado yema yam nungai bane sigi tarang man bu pusi kari yawgi manungda kaigino kemti yawdabani aduti sigi manungdane ai lo lage aduga hore noi ma la agane ai khangthok tholake ba arda mana khangbado yengse hoi yaine asi hairaga thajatu tarang manba asobu upu aduda sangkhre tanja aduda laijagi mamadu laijabu kauduna karigino ne nangna ai kauidubo haiduna ngangduna maning lomdege lai masidege laijana mama jopsilakpana halani khanduna thajabu upu aduda parap sanghallaga makhung khonjali aduga mamana laiba domda talandagi parap kumtharai adubu laibak thibani laijana hathu kumtharakpata khungpham sahawduna mahak tolangi istar adudagi tharo ontharakhi aduga istar kafam manakta leiba ambari amada makok jesenbadagi mahak yan makhri aduga makok adusu I yamna thoki matam aduda laijagi mama adu sensillaktuna laijibu kanna kauki adubu laijadi gyan lakhidi laijagi mamana kanna kappa aduda maningda thabak suraga leiramba laijagi mapasu taruduna sensillakhi mada natana atei miyoi kharasu sensillakhi masidagi laijadu hospital da puki maramasina laija hoigi yumnadu solon silamlei adubu yumadugi dura mathakta leipa upu amagi manungda thajadi leiribani
mahakna mapanda langnaba adu taki adubu mahakna laubadi kana amatana takidi masidagi mahaksu pakhatuna upu adudagi thowanaba kanna honaki adubu upu adugi pona masadu laijana hobe hobe tawbada pansin khibana hangdokpa yakhidi mamlaba upu manung aduda thaja kanna kapki upu adusu manungda tinkang changanaba saramba oibana maset amata hokhidi matamdi asum haukhibana thajadi masadu wabana loiri somda lajasu makok adu thina sokhibana aruba phibamda leikhi matamdi asum thenjilakpa aduda thajagi imung manungna thajabu thiba haraklei adubu thiba yaba thirabasu phangkhidi asomna thina numiti pungta tare somda thajatu upu manung aduda kanna lauduna kapli mahak haujik swar phunjulaktuna wabana su kham thengli masidagi mahak adumak gyan mangkhre somda nakan amadana laijatu makok ki saruk amata khara hena sokhibana mahak ICU da leiri gyan su laktri laijagi imung manungdu yamna wajaki amadi thajagi imung manungsu yamna wanaki tholiba thawdok asi angak paibadu oiri nakan amadana laijatu tolandagi onthaduna makokta sathina sokpadagi ICU da leiri hariba numit asidana thajatu thiba khangdrei wafam asigi wariasi tabada lekai miyamatu ngaknaki lekai amada thawdok ani mikup amata thokpa asida ngaknaki adubu thawdok asi kari mari leinabano haibati kana amatana khangkhidi somda thajagi imung manungnadi thajabu maga khangna sanaba misakta chen chongba tawramgadra khanduna leinari thajana su sida chake haramdabarina hangphamsu leikhidi asomna numituma haukhre mathangi ayukni lajadu makuki MRI launabagi sem sari nakan amada thajagi imung manungdu matha sana leiri makoigi pawhanba lakatra khanduna leikhibani adubu kana amata lakhidi matambi asum haujin khibana pung tara tasinki somda lajasu MRI lobal loraga ICU da amuk pusinkhre aduga makuki saruk ama phibam thina sokle aduna operation ama tawdaba yaroi hairaki masidagi numit adugi nungthilgi pung ani tabada operation tawnaba sem saki somda thajagi imung manung adu singnaba pakhatnaba horakle masidagi police report tawnaba thajagi mabung amadi mapa punga police lakhi aduga police report tawki masidagi police na makhoina sodanaba thigani haiduna thajaba pirakhi somda laijatu magi operation tawnabagi matamadu yoroktuna mahak operation theater da insinkhre karibu thonglagaba khanbada laijagi mama adu yamna kapsari matam adu da laijagi mama mapa laijagi na mapu amadi maboksu laktuna leiri maduda laijagi mapa bungna pabunga imagana matam khara aigi yumadu lebiramo yumda thadokpa nuwaiti adadi ibai hoi lebanina kaisu kaidi ibungo su school gi parikha kuidrabani aduna nasuga punna yumdu lebiramo haibabu yaida lerega loredana kaidowege adubo ngasiti nuaitre aduna hayeng nungdang dagidi isu thoibaga punna lerega lore kaino adu paisa nusadi kamdauba ibaina halame mana sen khara pirame masina dum sauji kiri sinaba yakini babung fare asomna wari watai kaya sanari ngai laijatu operation lorduna inthoraklei adubu mahak haujiksu wakhal tari asibagum leiri maramasina mahak ICU wata amu insinki matamadu da doctor na operation di mai pakna pangthokre adubu anabasidi wakhal tarapadi numit kharani changkini ado doctor kaisu thudokpadi haujik taroidam natro som anabasigi mapa oibirabra hoi mane doctor masi makoki sarukta thina sokre adubu operation dodi mai pakna pangthokkibanina asoibadi leidobo mandi adubu isol khoiramsi anabasina wakhal lakri phawbadi kari oirkadobono khangdri asomna doctor aduga laijagi mapaga wari kaya kupna sanaki matamdo haukhre mathangi numita laijagi yum aduda laijagi mapu mabok amati mopanu numidang waramda lakhi masidagi makhoi aduda leyanaba sem saki
तालक अदुदा लाइजगी ममा अदु लाक्तुना लाइजगी अनाबगी फिबम अदु करमना तहरबगे हाइना हंकी मदुदा लाइजगी मपुना हौजिक क्या लाक्ट्री आईसीयू द लेहौरी हाइना वारी तौरमी मदुदा थाजगी ममाना मागी मचानुपीसु ngahandagi thiba khangri haina wari sar'i asomna wari sanaraba matung numit tasilakpadagi thajagi mama adu sakhre masidagi lajigi mapu mabok amati mawpa adusu yum aduda lehauri masaki matung numidangi matam jaroklei lajigi mabok tu sak thongli lajigi manau nupa thoibaga lajigi mapuga phungada phamlaga wari sanari ipu masidi wari liyo ai wari taningera hai napudi wari haite ko natte nangbu parikha su kuije hai natte laik tu khara paba yadro askai da ya wali da thabro wali adu ipu wari liyo ba wari do lida di ai cha kam jawi ko hai ma natte ne kari wari lu ba li du sibo putki liyo ipu ho ligese khul amada nupi ama leirami magi machanupa nupsi khraba ama su leirami adu laibak thi bai duni nupi du gi macha do manung matam sadra laikhire ipu bur olok tiro hai oloida wari se luna ta khore nangbo adagi nupi duna magi machanupa si khibadu gi yamna kapsaki nupi aduna ne magi machanupa na pamjarami haidana nukti gi injang sei thonga katli ipu adudi mangdagi thorktiro nungai khidre he thoiba wari se nangli lage haibro ha ipu adum lida adudi wa phajilakanu ko hadak hek wa phajilaba wari to e ko ho ipu wari to makha taroba adegi kando ge bo nongmadi lekai adugi yu yamna thakpa yu yamna ngawba nupa ma nupi dugi masa nupa na podoi khiba mangadu gi manakta madi yu ngausillaga tumlibore adagi di nupi du mahau sagum sa kharaga injang kharaga porakle aduga mang aduda thamlaga masa nupa bu kawraga kappa horene ha ibungo nangna pamjaba injang se imana thonglabani ne sa ulawre nangbo haidana kappa sida ngasai gi mangmana tatumba yu ngawbu nupa du madi tumba yadraba zanidana madagi mana khudog sakolakdana ho ima nachala e ngaibiramo haina khumuruba jani madagi nupi do khap ek he khangkidana ima na phagi tawbani hayam laga sen khiye laijagi mapuna ledi wari aduda laijagi mopa thoibadu yamna kanna nokhi laijagi mapuga laijagi mopa thoibaga nu noktuna wari linaringai sak loisinlaktuna makhoi sak cha thoklei masidagi sakcha toklaga makhoi tumba sangnakhi thoibaga mabokka tuminai aduga laijagi mapudi matomta tummi matamdi asum hogjin khibana numidangi pung 10 henjilaklei matam aduda yum aduda kana gumbi amana kappaki khonjal tari aduga yamna wana sor honbagi khonjal tapna takhi khonjal adu tabada laijagi mapudu mikap thoraklei matam aduda mahakna khalli karinu ne yumsibo laitin phatabaga leiraba jalane asomna khallaga mahak phamungdagi kumtharaklei aduga mahakna tariba khonjal adomda asum lai matam aduda laijagi mabokna thoibabu kanna kauri adumna kanna kaurakba aduda laijagi mapudu kaidorage haiduna chensilai maduda laijagi mabokna thoibase manglaknaba mali hairaki masidagi laijagi mapuna thoibada kari tawrinune thoiba haina hangi maduda thoibana ipu aigi mangda nupi apatpi amana aibu kanbiu thoiba hairaga koitan tanaye ayamna kiye ipu asi hairaga mabokta kanna konsilli maduda mabokna kaisu taroida bubuk de yisidi haiduna thoibuna kiriba du themjin bikhi masigi matung makhoi kaisu taroida haiduna amuk tumna khrei thoibagi mapusu magi tumphamda sangaktuna amuk hithaki mahakna khalli karinuni ngasi tawrisibo asigumba thodoksidi amukta thingatri karibu thoklaga ba asomna khanduna mahaksu adumak tumthakre
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯂꯥꯏꯖꯒꯤ ꯃꯄꯨꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯅꯤꯡ ꯃꯌꯥ ꯋꯥꯏ ꯁꯤꯠꯂꯤ ꯂꯥꯏꯖꯒꯤ ꯃꯕꯨꯛꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯀꯣꯏꯂꯛ ꯋꯥꯏꯔꯝ ꯁꯦꯡꯂꯤ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯏꯁꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯂꯒ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯔꯥꯡ ꯌꯨꯝꯁꯤ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯥꯏꯅꯦ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒ ꯂꯩꯔꯕ ꯖꯥꯠꯂꯣ ꯏꯁꯨ ꯊꯣꯏꯕꯁꯨ ꯉꯔꯥꯡꯗꯤ ꯃꯪꯂꯥꯛꯅꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯖꯥꯠꯂꯣ ꯃꯁꯤꯕꯣ ꯈꯪꯗꯦꯅꯦ ꯃꯄꯨ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯥꯁꯣꯟꯅꯅ ꯇꯥꯏ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯐꯠꯇꯕ ꯂꯩꯔꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯨ ꯂꯥꯏꯖꯅ ꯁꯣꯛꯂꯤꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯗꯁꯥ ꯑꯃꯅꯤ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯗꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯣꯏꯅꯦ ꯃꯄꯨ ꯃꯊꯛꯀꯤ ꯗꯂꯥꯟꯗꯅꯦ ꯉꯔꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣ ꯑꯗꯨꯅꯗꯤ ꯗꯣꯂꯥꯟꯁꯦ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡꯃ ꯅꯤꯅꯤ ꯌꯦꯡꯈꯤꯁꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤ ꯐꯔꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯗꯂꯥꯟ ꯀꯥꯐꯝ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯄꯅ ꯗꯂꯥꯟꯒꯤ ꯃꯊꯛ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯟꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯗꯣꯂꯥꯟꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔ ꯂꯦꯞꯄꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝꯁꯤꯕꯨ ꯂꯥꯏꯖꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ ꯃꯥ ꯃꯁꯥ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯉꯍꯥꯟꯗꯒꯤ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯦ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩ ꯃꯥꯒꯤ ꯃꯄꯨꯅꯤ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ मागे ममानबी थाजदो युमदा हंजिलक्तब ngasi निनी हुमनी सुरे अदा मागा पुनखिबा कयाम कुइरगे ना हंगिना तौबनीदा इबुंगो थाजना मांगबो नुमितुदनीने इसु लाइजसु सोक्तना हॉस्पिटल दा लैदिसे खंग्रे मखोय अनिगी थौदोकसे अंगकपा हाइदुनी ओ थाजना मांगबो नुमिता लाइजसे सोए हाइबा होय इबुंगो अदुदी याम नुवाइजरे लाइजना लेरिबो हॉस्पिटल दो ममिंग दो अमता हाइबिरो प्रभावती हॉस्पिटल हाइबनी इबुंगो ओ अदुदी अखोय अमुक्ता चलुखिगे बाबुं होय होय इबुंगो असमना लाक्लिबो पुलिसिंग अदुदा लाइजगी मपुगा वारि सानरबा मतुं पुलिसिंग अदु चटखरे लाइजगी मपुसु युंगी थबक इंखांग तौरगा लेहौरी मसिगी मतुं पुलिसिंग अदु प्रभावती हॉस्पिटल दा लाखी अदुगा लाइजबु थिरखी मतम अदुददी लाइजदु आईसीयू दा लेरमखी अदुना महाक उनबा याखिदी अदुबु थोकलिबा थौदोक अदुगी मतांगदा लाइजगी मपादा पुलिसिंग अदुना वा हंखी अदुबु महाक्ति कया खंगबा ओइदबनिना कया थोइना पाखुम पिरमदी खंगदी हाइबना अयामबा खुंखी मसिदगी पुलिसिंग अदुना लाइजगी ममादा हंखी लाइजना सोकलगा लैबदु करमा थेनरपनो सार अइना मनिंगदा ललोनबीदा पिननबा मरुई हेगलिंगै इचा लाइजना कन्ना कौरई अदगी अइना कैदौरजानो हाइदना इमुंगदा चंगकपदा मासे दलानदगी ओंथरकलगा मकोकता सोखिबनी अदगी हॉस्पिटल दा पुरकलगा लाइकनरिबासिनी निमित्तुदा थाजगा लामब्रो नोइदा सार लामदेबो ओ फरे अदुदि अखोय अमुक चलुखिगे होय सार असुमना वारि सानरबा मतुंग पुलिसिंग अदु सटख्रे लाइजगी ममागा मपागसु लेहौरी असुमना मतमदु हौख्रे नुमित अदुगी नुमिदांगदा नोंग कन्ना ताखी ngasisu ngarangi matawgum laijagi mapuga thoibaga phungada maitikli aduga laijagi mapokna sak thongli matamaduda thoibana maputa ngarangi matawgum wari liyu haiki masidagi thoibagi mapuna hoi haiduna wari lirei thaina mamangaida hingsawa ahum khak lerami makoi ahumgi maming asi amana koktang kawi aduga amana koichang kawi aduga amana
mutum kawi makhoy ahumna chinggi thel amada phajaba yum ama sarga nungaina chahi kaya laiki nakan amadasu khul amada mana pangba nupa ama lerami mahakse mana pangbada natana suba chatpasu yamna tanba misak ama oirami maramasina magi nupina thina saiki adubu madi mana pangbanina khara ta da tawbanina kaya khanjiludi adubu nongmadi magi nupina yamna sauna nangge leminararoi haiduna mapalda satnanaba tawri madagi mana pangba nupa aduna phare aisu langpaida satlaga sen talurage nupi nang sauranu haiduna themjinbire madagi mathangi ayukta mana pangbado magi nupina semba sakyom ama puduna langphai lai mahagna asumna lakpada hingsaba hu madugi saukraba yumjawado yausilakle do asumna thoibagi mapuna wari kanna leadingai yup adugi yumthak lomda mi amana dangdang senbagi khonjal tarai khonjal adu tabada thoibagi maputu wari liramba du sap lepi aduga yumthakti yengkhali matam aduda thoibana ipu hojugi dubu karino haina hangi maruda thoibagi mapuna khangdine ibungo butla laira khangdine asomna hairapada laijagi mabokna ho karino hari dubo kaisu waromoi hogdong oiramni asi hanu basidi ha hoin hei hogdong ni ne aidi bab ama tawredana hei hogdong ni thoibagi maputu bab e hogdabadagi thoibada butla laira khangde haina khumkhibani पाखुम अदुमकना थोइबसु ngahakti kirurabani adubu hawdongni hairpadagi o haiduna leiki masidagi thoibana wari makha taraknaba mapuda haiki adubu thoibagi mapudu wari linindrei masa adu charangnaki madu khangbadagi laijagi maboktuna sak charo aduga kona linaro haiduna sak thirai masidagi makoi sak saki madu loiraga adumak tumnaki numit adudi ngarang ki matau adudagi khanghen hengalaki noksu kana taki numit adugi ahingi pung ama tarakpada yum adugi yumlaida kanagumba ama kappaga satpa horaki matam aduda yumyai ki ka aduga thangnana tumliba thoibagi mapudu mikap thoraklei aduga yumyai aduda mi chatliba du yengki madu ubada maha kibasu fauki maduda mahak na khali hai soidre sidi yum sidi life fatab leire adu nati hayemak maiba amata na tabi yadre masi khallaga aham haiduna khawdemi mahana asumna khawdem luba du da yumnai da chalamba du mangkhrei masidagi laijagi mapudusu makhata na adumak tumki numit adugi ahing da somdasu thajagi mamana tumlingai magi manakta mi ama phammaga kappagi mawong tawrakhi maruda thajagi mamatu mikap khangthok tholai aduga magi akoibada koyeng yengi masidagi mahakna thajabu kana kauduna kappa haurakli mahakna asumna tawrakpa aduda thajagi mapa amadi mabung adu kaidorake haiduna sensalai maduda thajagi mamana magi manakta masa thajadu kaplammi haina kaptuna hairami maruda thajagi mapana mama nangi wakhangna oiramgani da haiduna themjinbiri adubu thajagi mamadi magi machanupidu hinglamgadaba mandre haiduna ahing aduda kanna kaplaklei thajagi mapaga mabungana thembangam khidi thajagi mamati thajagi photo adu konduna masa thajabu kanna kauduna kapki masidagi kappa yaba kaplaba matung phamungda phamduna amuk leiri ahing aduma tumba yakhidi masa thajana hairamba nganglam chaklamba mayamadu ningsing adum kapli asumna matamadu haujinkhre haujik nongalamdaigi pung ahum taraklei matamadu da laijigi mawpa thoibadu mapan thokningi haiduna mabupu haudurai masidagi mabuk kapunna makoi ani mapalomda thorakli makoina asumna mapalomda thorakpada talan kapam adugi mathak thangba istiara aduda nupi ama lepaga leiba adu laijigi mabokna haifet uki masidagi mahakna istiara aduda satlaissillaga yengbadadi kana amata leiramdi adubu kanagumba ama satkibagi mami manba ama haifeti uhauki asumna laijagi mabokna lepaga dalan aduda yenglingai thoibana ibo kaidorage lao
asomna hairapada mabukna hoi hoi chalasi cho asomna haiduna makoi ani mapanda thorakli aduga thoibadi mapan thukli somda mabukna na yet koyeng yengi matam aduda yum adugi yena khadagi mi amana septharaga yengapagum torki madu ubada laijigi maboktu swai lauki masidagi thoibada loijiba thoiba haiduna hangki masidagi thoibasu loireibok haiduna yum manungda parap sangi masidagi thoibagi mabokna yumgi thongadu lonsinnaba hek thingjillakpada yum adugi sumangda kanagumba ama kanna sakkibadu haifet uhoki madu urubadagi thoibagi mabokna thongadu kam launa thingjilli aduga pona pansili adumna tauba aduda thoibana ibo kaidorage haina hangi maruda thoibagi mabokna kaisu tawdeda haiduna thoibagi makhut adu pairaga phamung lomda parap lai aduga phamungda hipki thoibagi maboktu yamna kirami adubu thoibadi karimata uhongtabanina mahakti karimta khanglamdi aduga kisu kiramdi matam aduda kanagumba ama yum adugi lairiba kasing aduda sangduna karino ama thibadona tawki masidagi thoibagi mabokna kanano asibo haiduna septharaga yengi maduda kanagumba ama laijagi kada sangkhraga karino ama tawbadu uki madu ubada laijagi mabokna kanano ne haiduna kauki maduda laijagi mapuna hai aini ne kaidore haiduna khumlei masidagi laijagi mabokna thoibadu ningthina leiramnaba hairamlaga mahak laijagi mapugi manakta lai aduga kasida kari thiribano haina hangki maduda laijagi mapuna hai sigi kasida nupi ama suchut kapagi khonjel tayadana changakpani nangdi tumba yadrabo asomna hangbada laijagi mabokna maga thoibaga mapanda thukrubagi wari amati mahang ukiba singadu tamki maduda laijagi mapuna fare ai hayema amaiba ama tanage aduga karino haibadu khanglani asomna hainari ngai thoibadu kanna lawrakhi masidagi thoibagi mapu amadi mabok adu kaidora zatno haiduna thoibabu kauduna thoibagi manakta sensilli matam aduda thoibadu phamungi kasan amata tasillaga kappaga leirami maduda thoibagi mapuna kaidore thoiba haina hangi maduda thoibana hairi ipu aina tumningaida ngarang aigi mangda ukhibi apatpi nupido laaga kangkhal se haidora ine aduga ibu phage tawreini ipu asi haiduna kapli matam aduda thoibagi mapuna yarase handaktina mahak hek lakpagana ipuna pharaga phugeko asi hairaga thoibage akiba du phathaki asomna tawnari ngai nongdi nganphung torakli masidagi haujikti nongsu mapung phana ngali somda hospital da leiribi laijigi manakta prabhapati hospital da nurse oiduna leiribi rani du laijina leiriba ICU ward adu da laktuna anaba singadu seba tawri mahaka natana atai nurse singsu leiri nakan amadana thoibuna tuition chatlingai thoibagi mapuna amai patanaba chatnaba sem saringai police lakhi aduga laijana talandagi onthara aga tasinba mafam adu yenge haiduna imungda makhoi police khara sangai masidagi police sing aduna dalan adugi kafam adu yamna kopna yengki aduga onthara amgadaba mawung adusu yengki matamaduda police officer aduda constable amana sha sigi dalan sidagi onthar yahai sibu onthar ingai masa amata uleiteda onthar aidusu nahani kamai torujano mathakta karaga kai lege haibado madu yengsi asomna hainaduna makhoi dalan mathak aduda kakhalai makoina kakhalapata phak ama tharamki aduga phak adugi mathakta lafoi lafak amasu leiramki masidagi makhoi atei polam singadu mathang asum jengakpada thajana yaukhiba upu adu ukhi masidagi police sing aduna upu adugi manungda kari yauriba zatno yengsi haduna hangnabagi parprap sangsilli tanza aduda prabhavati hospital dagi phone call ama lakhi phone aduda sir lajidu wakal lakle wari sanaba yaragani hauji lakpiro asomna hairakpadagi police sing adu upu adu hangdoklamdana hospital lomda parprap sakhi police sing adu hek chatkibaga
थोइबगी मपु असु माइबा कौपा चतखी मसिक मतुंग पुलिसिंग अदु हॉस्पिटल दे जौरी मतम अदुदा डॉक्टरना मासे याम कन ग्यान लापदी ओइद्री अदुना याम कन वाहंग पाहंग तौबदी नुवाइखिरोय अदुना अरु अरुब वाहंग दी हंगबिबा यादेको मतम अदुदा पुलिस ऑफिसर अदुना होय डॉक्टर आई भाब ताजरे असम हायरगा पुलिस ऑफिसर अदुना लाइजगे मनाक्ता संगई मतम अदुददी लाइजसु वखल लाक्नबनिना आईसीयू दा थमद्रै वाटो ओइना लैरे पुलिस ऑफिसर अदुना संगकपदा लाइजगी ममा मपासु लेरमी मतम अदुदा पुलिस ऑफिसर अदुना लाइजा नंबु नसा खरा नुवाइरब्रो हाइना हंकी अदुबु लाइजदी होय माय हाइदा पुलिस अदुदा येंगदुना लैरी मसिदगी पुलिस ऑफिसर अदुना मखा ताना ऐसे पुलिस नि नंगी नमानबी थाजदो मा मांखिबगी कन्न थीरिबा मिसक्तो ऐनी असुमना पुलिस ऑफिसर अदुना थाजगी ममिंग हेक पल्लुबदा लाइजना हा थाजा इमा थाजदी मा कमाय तौखरगे उपुदगी कनाना लौथोकियबा मा उपुद लेहोबने असुमना लाइजन हायरकपदा पुलिस अदुना लाइजा से वखल ताउसे उpu हाइबबु कइनो नंग लाइजगा पुलम्ब्रो मदुदा लाइजना पुलम्मे ngasa ibani dalan da lerambane aidi dalan dagi onthabadagi gyan takidre madi upuda yahori bane amta lokthokpiyo natradi bera kana neba hoi adudi ai lokthok ge ko asi har ka police officer adu laijagi jumlomda mokoi police mayam aduga haithakhrei haujik laijadi mahana gyan maluriba asi numit kayani malurabani haiba mahak khangkidi mahakti mana dalandagi onthaba numit aduda mahak adumak gyan laalibani haina khanjaribani matam aduda thajagi mapabungsu yumda haithadaba yaroi haiduna mahaksu yumda haitharai somdasu police officer aduna thajagi imung manung aduda pau piduna makoisu laijagi yumda lakhanki masigi matung haujik policing adu laijagi yum yori matam aduda laijagi mapuna amaiba amaga loinana lai khoiramnaba sem saba adu uki maduda police officer aduna kaidodino haina hanki maduda laijigi mapuna wafam punamak tamki masidagi officer aduna haujikti lai khoiramdasu yarani haiduna makoi police sing kharaga loinana turat aduda parap kakhali matam aduda thajagi ahal laman singasu laklei makoida natana lekai mi singasu laknari somdana police sing aduna talan mathak aduda parap kakhlaklaga upu adu hangdoki asumna policing aduna upu adu hangdokbudadi thajadi yarum khidi masidagi policing aduna dalal mathak aduda koyeng yengi adubu lairibu upu adu natana atopa upu amatta laikhidi policing adu makok ngauki karamba upu oirba zatno haiduna yum aduda laiba upu sing adu hangdoktuna koithi thirai adubu phangba kaupa laikhidi masidagi policing aduna yum asida thajal leirambagi khudam changdam kaya yengki adubu amata phanglamdi masidagi policing adu yum adu thadok lamaga hospital da amuk chadana ba thorki matam adu da thajagi mapana policing adu da thajal leire hairaga karai nusar haina hangki maruda police officer aduna lajina hairakpagi matungina aikoi lakpani adubu thajasु leramdre aduna lajada chatlaga karamba duno haibadu amukta hanglukhige asi hairaga policing adu lajagi mapu amadi mabokta yum asigi asengba ahal singla haina hangni maduda lajagi mapuna nati bungo aikhoidi lajagi mamagi mama mapani yum si thadokpa nungaiti haidana aikhoina sanganaba laikhibani adu ahana singna lakpada yum si kari torongge haidi yum si gi thong phakaiba khotpa leirambro leiramdi boibungo asomna laijagi mapuga police officer aduga wari sanarakpa aduda laijagi mabukna ibungo aina sakhum changakpadadi maning thongse hanglaga leirami aidi makhoina hobi tawbada karomli boy khallibani bungo adu natabadadi kari torongge ataydi khangdre bai bungo yam nungaijare aikhoi hospital da laije unaraga mafam asida amuk lakhini
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯂꯥꯏꯖꯅ ꯂꯩꯍꯧꯕ ꯋꯥꯔꯗ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯁꯤꯁꯇꯔ ꯑꯃꯗ ꯍꯪꯕꯗ ꯑꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ICUꯗ ꯑꯃꯨꯛ ꯏꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ICUꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯊꯦꯡꯅꯔꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯄꯗꯒꯤ ICUꯗ ꯏꯟꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯥꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯌꯨꯝꯗ ꯍꯥꯏꯊꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯊꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯥꯖꯁꯨ ꯎꯄꯨꯗ ꯌꯥꯎꯍꯧꯗꯦ ꯀꯔꯝꯕ ꯎꯄꯨꯗꯅꯣꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯁꯥꯔ ꯗꯂꯥꯟꯒꯤ ꯃꯊꯛꯇ ꯂꯩꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯊꯥꯖꯒ ꯂꯥꯏꯖꯒꯅ ꯗꯂꯥꯟ ꯃꯊꯛ ꯑꯗꯨꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯎꯄꯨ ꯃꯅꯨꯡꯗ ꯊꯥꯖꯅ ꯂꯩꯍꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯤꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯉꯤꯁꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯌꯥꯎꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯃꯅꯝ ꯁꯣꯏꯗꯅ ꯅꯝꯂꯛꯀꯅꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯅꯝꯗꯦ ꯑꯗꯨꯅ ꯊꯥꯖꯁꯦ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯏꯆꯥ ꯂꯥꯏꯖꯅ ꯍꯥꯏꯔꯝꯕꯗꯨ ꯍꯥꯏꯖꯕꯅꯤ ꯐꯔꯦ ꯂꯥꯏꯖꯅ ꯊꯥꯖꯗꯨꯗꯨꯔꯥ ꯃꯊꯛꯀꯤ ꯎꯄꯨ ꯑꯗꯨꯗ ꯌꯥꯍꯧꯏ ꯍꯥꯏꯔꯤꯕꯅꯤꯅ ꯃꯗꯨ ꯆꯨꯝꯒꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯎꯄꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯥꯏꯖꯅ ꯋꯥꯈꯜ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯗꯥꯛꯇꯔꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯂꯩꯍꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯔꯥꯅꯤꯗꯨ ꯂꯥꯏꯖꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯏꯅꯝꯃ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯊꯥꯖꯗꯨ ꯐꯪꯂꯦ ꯍꯥꯏꯕ꯭ꯔꯣ ꯏꯕꯦꯝꯃ ꯐꯪꯗ꯭ꯔꯤ ꯂꯥꯏꯖꯅ ꯍꯥꯏꯕ ꯗꯣꯂꯥꯟꯒꯤ ꯎꯄꯨꯗꯣ ꯑꯗꯨꯗ ꯂꯩꯔꯝꯗꯦꯅ ꯍꯥꯏꯔꯤ ꯑꯗꯣ ꯏꯆꯥ ꯂꯥꯏꯖꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯏꯅꯝꯃ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯃꯒꯗꯤ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯅ ꯋꯥꯈꯜ ꯂꯥꯛꯀꯅꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯃꯥꯁꯦ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯂꯥꯏꯗꯨ ꯉꯁꯤ ꯍꯦꯛꯇ ꯈꯣꯏꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯍꯥꯟ ꯏꯕꯦꯝꯃꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯎꯔꯕꯅꯤ ꯃꯥꯅ ꯋꯥꯈꯜꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯤ ꯏꯕꯦꯝꯃ ꯍꯣꯏ ꯏꯅꯝꯃ ꯉꯁꯤ ꯃꯄꯨꯡ ꯐꯥꯅ ꯈꯣꯏꯔꯝꯃꯁꯤ ꯑꯗꯨꯕꯨ ꯏꯅꯝꯃ ꯊꯥꯖꯁꯦ ꯏꯅꯝꯃ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯏꯅꯝꯃ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯐꯖꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯊꯤꯍꯟꯕꯤꯌꯨ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯥ ꯊꯥꯖꯁꯤꯕꯨ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯊꯥꯖꯒꯤ ꯊꯋꯥꯏ ꯃꯥꯜꯂꯦ ꯏꯅꯝꯃ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯐꯖꯅ ꯀꯨꯞꯅ ꯌꯦꯡꯗ꯭ꯔꯗꯤ ꯑꯁꯦꯡꯕꯗꯤ ꯈꯪꯂꯣꯏ ꯐꯔꯦ ꯏꯕꯦꯝꯃ ꯉꯁꯤꯒꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯗꯣ ꯑꯗꯨꯝ ꯈꯣꯏꯔꯝꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯝꯃ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯥꯛꯂꯦ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯉꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯍꯥꯏꯕꯗ ꯂꯥꯏꯖꯒꯤ ꯃꯄꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯔꯥꯅꯤ ꯃꯍꯧꯁꯥꯅ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯂꯥꯏꯖꯗ ꯀꯔꯤ ꯂꯥꯏꯅ ꯌꯦꯡꯊꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯖꯗ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯇꯥꯟꯈꯥꯏꯅꯕ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯏꯖꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨ ꯊꯛꯂꯒ ꯐꯝꯂꯤ ꯚꯥꯏ ꯗꯀꯥ
lai je hoida police jam toina lai na hai ni kamai tori jano bai lemon thajigi asiba masadu koi thi thiri hai bani ai khoina tawriba thabak tuda yama lanba soiba madi yaure hojik ta da khangi e bai poki kainu soiribo ai khoina upududagi lokthuaga pukri da thadakhibado yam soirabani upududa adum hapsilam labati mathanda sijaba adum mala tawni karai dei no da poki aduni hena khudong thirine kariguma mana siramdro amu hingamone kudak tuda ai khoi adum phaduini kokti yaudi khangre hajik ta ne kairung gino haibadu yawi huran bagi mingthon budi phangle huran loliba potudi phangju phangdi palaga mangkhre asia re ka dorage poki yamna khajilunu haukhre ai khoina tawkhrido kanam tana khangloi kana da wanida sigum ba kaya thingna khra bai khoini phiel lawa thabak sigi namakta khoi matha safam thokte kaino bai leman nang adi adumana haiba ngahan khai khoina tawkhrib mayam do aduga sumar manadi handa kije ai khoine chempham lege da mande ko hera chempham laitragana ai khoi ke chempham thachaliba police to hatu ga lori kaino yara se to adu wado matam se thenge pung baro tar kadore yum da hanjinarasi hayengi hiyang lam da pot loba sakadabado kaun ko madu soiba yabanati hoida ati kawrasu madi kawida hoye farene adudi kanyarasi ko asunda lemon poki amadi thaka mokoi yu taptana thaklaga yumjumda hanrai asumna dhakana magi mamanapa ani adu kaina bidai piramlaga magi mayumlomda asum lai tanza aduta magi matungda mi amana shot inrakpagum tarukhi maduda dhakara hey kanano haiduna tungda sat leithuaga yengi adubu kana amata lakpa ukhidi masidagi dhakara kanano ingonaga frame torise segaige ingondaga de torkanoi segaini asumna lauraga koilei lejna yengi adubu kanamata uraktabadagi chumlomda amuk laklei tanza aduda nupi amana yamna kanna kapagi khonjal laptakna taki maduda kana hai thajigi mama masa phajibi pupisi amu khongini mara khongaga laksu laroidabudu khongo no khongodore khongo asumna takadu angawbagum lauduna asum lakpada magi sayengda kanagumba amagi makhuna pak thari aduna tharakpa aduda takana he kanano haiduna tungda sat leithui matam aduda masak taman nusibi ngoro ngopi nupi masa ama lepaga lerami madu ubada takana hai nangdi kanano ha phaje ahingi lairembiro asumna takana hanglubada nupi aduna natiye sidam talao wam ta hairamge asi hairaga nupi masa adu chenkhrei matam adu dhakara karai dore sida adu haina ro asumna haiduna nupi adugi matungda iner'i asumna asum inerakpada dhakatu chalambadagi saplepi aduga khalli hais masidi thajanina magi makhongta sikhiba payal duni masigi nupi sida sirise adudi ai karom chengani asumna khallaga matung handuna senana bahonarapada nupi masa adu thajagi asing basaktamda onthoraklaga dakagi manakta songchilai maduda dakara kanna lauraga hairang chenbada upsinduna tusili matam aduta thajagi thawai aduna dakagi makhong adu pairaga soro singi aduga makhong adu maning mamang leithieklaga thudiki saina aduna thaka kanna laukhi masidagi thajagi thawai adu mangkhri thawai aduna hek mangkhibaga dakadu makhong namadu sektuna mayum jongunaba wana asum satli tanza aduda magi hek mamangda thajagi thawai adu akiba saktam amada sansaraga dakagi manakta daka haiduna kauduna asum sangchilai mataw adu ubada dakadi ki khibana haifam tawfam khangdana kanna lauri masidagi dakana magi makhut ani aduna mahak masaki simbanga konana maya adu
mathak makha pairaga makhet adu tapna tapna masa matomta sagai jarai saina aduna taka khangba ngamdana kanna kanna lauki adubu angakpadi mahana lauriba adu lekai adugi mi amattana takidi masidagi mahang masa matomtana masagi mang adu leithat chaduna sijaki somda lajigi imung adudasu yamna kanna tamnaba haurakle lajigi mapu mabok amadi lajigi maupat hoibana tumlingai yum adugi dolar mathakta nupi amana kanna kanna kablakhi amati miyoi kharna mi phubagi dup dup lauba khonjal kayasu tarakhi maduda natana yum adugi saksangda kolik kaya makhada thadabagi makhol kaya takhi anakpa amadi arapada hui singna lakna khongpa kappa launa singba kaya torakhi torokliba mong aduda laijiki mapu mabok amadi maruwaina thoibadi kibana loiri matam aduda laijiki mabokna laijiki mapuda karino ngasi tawrisibu mapu ngahan khaidagi yamna hele nati ngasai amaibana lai khoirambadubu karimta kanadraba jalo hai tumina layune lai phatabadi mikhol taba yadabani ahoina dum sathibani amaiba aduna ngasaina ngasidi mawok ama torakani aduna kiganu nakhojadi sokloi haidana haidamlabani aduna tumin layu wa nganganu ko asumna laijigi mapuna haibadagi laijigi mabok adusu tumin lairi laijigi imung aduda tawriba adu laijigi yumthangnabada lairiba yumsing adu loina tarami laijigi yum khaktada natana atopa yum singi yenakha yengunda mina senbagi dung lauba khonjal kaya su tanakhi asumna tawna matamadu hojinkhre mathangi nonganbada leikai miyam amana dakadu mamang leirakta misi sadana siramle haiduna wa ngangrai pawadu tabada laijigi mapu amadi mabuk adu yamna kirami masidagi mafam aduda police lakhi पुलिसना तखा की असीबा हसांग अदु यामना कुपना येंखी मतम अदुदा पुलिस ऑफिसर अदुना लेकाई अदुदा ngarang dakana law khongpagi makhol tadabra haina hangki मतम अदुदा लेकाई gi mi amatana tai haibasi haina rakhidi loinamak tahauti haiduna loinama haina ri masidagi asiba haksang adu pulisna postmortem gi damak pukhi ngehak leiraga laijagi yumda laijagi mama amadi nurse rani ga punna lakle makhone hek lakpaga laijagi mama da laijagi mabokna lekai asida amadi yum aduda thokliba thodo khodimak loina tamkhi wafam punamak tar matung nurse rani na hairi hojikti karino haibadu asengba khanglani hojik lai ama khoiramlaga yengse masi hairaga laijagi mama amadi nurse rani na lerakpa polam khara yumyai aduda thammi aduga kendal sukhatuna rani na laiwa sonduna karigumba khara yengi matam aduda mahakna khangli masidagi mahakna laijigi mama amadi laijigi mapu mabokta hairi hojik thajasi mapung phana sikhre mahaki thawaina ne ngasi yumsida tamdaribase adubu mahaki asiba hakchang adudi lepham khangtokpada nimit kharani di sangkhini masigi mathakta mahakna thawai ahum pugadori amadi ngarang puba hore aduna ani wali ba ani si hek pubaga hakchang polang aduna leiriba maphamdo soidena khanglani iphema adudi mana puni haribadubu isa laija oiraba jalo inama adudi nateda laijina sokliba siti lai phatabana yekpagine aduna ngarang aina lai khoirambaduna adum pharanida ado ibema ngara hingasi yumsida tumban ngamdabani ne onthongna thina tamnakhre masibu khara phanaba amukta tobiramune ipu matam kharadi yumsida adum tawkini aina thingma ngamloi ipu hoyadi kembe toroida aduna adum leyo kaisu kaidi ibema menabadi adum na hariba aikhoidi leiban ngamjaine ado ibemadi sugumba thodogasi kaya mukti thingnare ipu amukka thingadrida handaki asina ahanbani mamangda aigi imanabi manju kobi amada thawai fataba sangbadaki tanthokpadi yaukre ado ibema maadi hauji kaisu tawdabra tawdi ipu
mayumga pankhreda madi o adoi be mana khara phanaba yum sigisu laijagisu amukta yengbiramu hoi pu ai honajage ado inama aikhoi hanaba tawrasi ngasi ni humnisida karino haibado khanglani matam aduda lai phajana khoiramase asomna hainari ngai thajigi mama adu laktuna nurse aduda asengbagi aigi isa laija sikhrabra haina hangi maduda nurse ranina yamna nungaitana hoi ima haina khumki pakum adu tabada thajigi mama adumak gyan mangkhrei matam aduda thajigi mapa mabung amadi lekai mi ani ahum su lakhi makhoi mayamna honabadagi thajigi mama adu amuk wakhal laklei thajigi mama yamna kapsakhi thajigi mama da natana laijigi mama su kapki masigi matung rani amadi laijigi mama adu hospital da laijigi manakta lakhi somda thajigi mama su kapna mayum lomda hanki numit adugi nungthilda laijisu amuk hanna wakhal lakhi hariba numit asigi numitangda dakagi mamanaba lemon amadi poki wari sanari bai poki ngarang dakana sikribadu kanana halijano thajigi thawaina halijano thajigi thawaina ni harisibu chumangatro kadai re wari noda uri paroi daba aikhoiga ngahan khara saunakhiba bogi loigi kabuna soidana werangani aikhoina mado lema sunga thawidabani ai diba thajigi thawaina maliko daka hoidi alam arapadagini kamaina sita laaga hatuinu halasu arapada puraga harpa yaina lekai sida halisi udro adusu kanamtuna tahawdi hairi maiba ama tanabana phaniko asomna wari sanari ngai makhoi anina leriba mafam adudagi khara thaptakna nupi amana kanano ama kaubaki makhol tar'i maduda pukina kanagi khonjelune anthungna mengkhreda asomna harapada lemana bai yum halasi tariba makholse aphanungagi khonjel gati hojine pung tara helabani as lemon nang siriba kigan khre lainabu mi kaunai haibro se amta ngai khose bai poki ora moida mi oradi ikhoina masak urodro asomna hainari ngai makhoi anigi matungda nupi amana sut kappaki khonjal tar'i khonjal adu tabada makhoi ani khangpre khangduna tungda sat laithui matam aduda nupi ama mamai non tharaga kappaga lerami madu ubada lemandi ki khibana mahakti kan senkhre adubu pokidi chenkhidi pokine nupi aduda kanano haina hangi adumna hangluba aduda phamlam nupi adu phuk hawalaklei aduga pukida tamna asumasum changchillai masidagi pokisu kiraktuna kanna chelai mahana asumna chelakpada thajadu lambi mayai aduda lepaga leiramkhi madu urubadagi pokidu kanna lauraga nakan amada mu chelami asumna pokina kanna laurakpa aduda somda seliba lemandu yum jawunaba kanna chelai mahana asumna chelakpada lekai aduda misi mina irang yamna thui haiduna chek toba lakpa police singa thengnaki maruda police singna hai kaidore ha nangna kanna chelai di kaidorege haina hanglubada lemanna bab oi hogdabadagi sar aikhoina hatkiba thajado magi thawaina pukido harana tanakre haina pakhatna tamki maruda police officer aduna kari thaja hatpa haiba ha kraida kail hoge asi hairaga pokina lehoba adomda lai matamaduta nupa amana kanna laubagi khonjal takhi khonjal adu tabadagi police mayamaduna sensinduna yengmada poki adu ugi usa amana makhnawda thinduna sijiduna leiramkhi masidagi poki gi imung manungda pawpiki amadi lemanbuna police station da ihang pahong tawki asomna phuba cheiba tawbadagi loina haidorakhi numittu makhoi mamanaba humdu mathangi nonganbagi drakka banaba sel amata leitabadagi matha yamna saba numitni numit aduda laijadu sokpadagi hospital da pukhatkhre aduna yum aduda mi kana amata leite haiba paw tabadagi aikoi imanaba humna huran basanganaba hainaki bagi matungina aikoi hum numit adugi ahinda yum aduda huran ba lakhi adubu mamang thomadu solo lambadagi aikoi kalam sang sige haiduna khanabada
ꯃꯊꯛꯀꯤ ꯗꯂꯥꯟꯗꯒꯤ ꯑꯣꯏꯅ ꯆꯪꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯩꯔꯥꯛ ꯊꯥꯔꯒ ꯗꯂꯥꯟ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯗꯂꯥꯟ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯗꯂꯥꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯃꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯊꯥꯖꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯎꯕꯗ ꯃꯥꯗꯤ ꯃꯥꯕꯨ ꯀꯟꯕꯤꯕ ꯆꯪꯉꯛꯄꯩ ꯈꯜꯂꯨꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯗꯂꯥꯟ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯕꯗ ꯗꯂꯥꯟꯒꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯒ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯁꯤꯔꯕꯣꯏ ꯈꯟꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯊꯥꯖꯗꯨ ꯂꯥꯏꯖꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯤ ꯀꯨꯝꯅꯗꯕ ꯂꯥꯏꯖꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯣꯛꯀꯤꯒꯤ ꯄꯦꯇꯤꯅ ꯇꯧꯔꯒ ꯅꯨꯡ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯖꯤꯜꯂꯒ ꯂꯪꯊꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯥꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯥꯅꯅꯕ ꯊꯥꯔꯨꯔꯤꯕ ꯀꯩꯔꯥꯛꯇꯨ ꯄꯨꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯃꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕꯗꯒꯤ ꯊꯥꯖꯕꯨ ꯊꯥꯗꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯌꯦꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯩ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯄꯨꯀꯤ, ꯂꯦꯃꯟ ꯑꯃꯗꯤ ꯙꯀꯥꯅ ꯊꯥꯖꯗꯨ ꯍꯥꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡꯅ ꯂꯦꯃꯟꯕꯨ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯔꯨꯞꯍꯟꯗꯨꯅ ꯊꯥꯖꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯧꯈꯠꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯦꯃꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯦꯃꯟꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯜꯍꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯃꯟꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ, ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯂꯦꯃꯟ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯤꯖꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯤꯜꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯕꯗ ꯂꯦꯃꯟꯗꯨ ꯑꯍꯤꯡꯗ ꯃꯁꯥ ꯃꯇꯣꯝꯇꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯟꯖꯗꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯃꯟ, ꯙꯀꯥ ꯑꯃꯗꯤ ꯄꯣꯀꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯖꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯅꯥꯕ ꯈꯔ ꯐꯔꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯔꯥꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕ ꯂꯥꯏꯁꯨ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯈꯤꯕꯅ ꯆꯠꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫